ꯑꯣꯏꯔꯦꯍꯦ ꯂꯝꯕꯤꯁꯦ ꯁꯤ ꯃꯈꯥꯗ ꯅꯨꯡ ꯊꯥꯕ꯭ꯔꯣ ꯅꯨꯡꯒ ꯂꯩꯇꯦꯗ ꯅꯨꯡꯒ ꯂꯩꯇ꯭ꯔꯣ ꯑꯁ ꯁꯤꯗꯤ ꯉꯔꯥꯡ ꯑꯃꯨꯛ ꯍꯦꯜꯂꯦ ꯉꯔꯥꯡ ꯑꯃꯨꯛ ꯍꯦꯟꯕꯁꯦ ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯦꯒ ꯇꯨꯔꯦꯟ ꯅꯤꯡꯁꯤꯡꯉꯦꯕꯀꯣ ꯑꯩ ꯆꯠꯂꯣꯏꯕꯤꯅꯤ ꯆꯠꯂꯣ ꯆꯠꯂꯣ ꯅꯪ ꯉꯥꯁꯦ ꯂꯩꯔꯤꯔꯣꯏꯁꯦ ꯑꯣ ꯌꯥꯝ ꯀꯜꯂꯦ ꯁꯦ ꯃꯣꯏ ꯆꯠꯅꯔꯤꯁꯦ ꯌꯦꯡꯉꯣ ꯄꯨꯁꯛꯀꯅꯤ ꯊꯥꯡꯒꯠꯂꯨ ꯀꯩꯅꯣ ꯊꯥꯡꯒꯠꯂꯨ ꯌꯥꯔꯣ ꯊꯥꯡꯒꯠꯂꯨ ꯐꯔꯦꯍꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯉꯥ ꯐꯅꯔꯦ ꯁꯣꯝꯗ ꯁꯣꯝꯗ ꯂꯣꯏꯔꯦ ꯏꯁꯤꯡ ꯈꯔꯗꯤ ꯀꯪꯗꯦ ꯐꯖꯅ ꯄꯨꯊꯣꯛꯑꯦ ꯁꯤꯅ ꯏꯁꯤꯡꯅꯤ ꯅꯣꯡꯈꯣꯡꯂꯣꯝꯗꯩ ꯂꯥꯛꯄ ꯏꯁꯤꯡ ꯐꯤꯗꯨꯁꯨ ꯀꯩꯅꯣ ꯑꯁꯣꯝꯗꯁꯨ ꯃꯃꯥꯡꯗꯁꯨ ꯏꯁꯤꯡ ꯌꯥꯝ ꯁꯣꯔꯣꯛ ꯄꯥꯔ ꯆꯠꯂꯤꯅꯤ ꯏꯁꯤꯡꯁꯦ ꯁꯤꯗꯤ ꯑꯂꯣꯏꯕꯤꯅꯤꯍꯦ ꯁꯤꯗꯤ ꯏꯁꯤꯡ ꯁꯤ ꯍꯜꯂꯅꯤ ꯉꯥ ꯈꯔ ꯄꯨꯔ ꯆꯠꯈ꯭ꯔꯁꯤ ꯏꯁꯤꯡꯁꯤ ꯀꯌꯥꯝ ꯀꯟꯅ ꯆꯦꯜꯂꯤꯅꯣ ꯈꯔ ꯍꯟꯊꯔꯤ ꯃꯥꯅꯤ ꯁꯤꯕꯣ ꯁꯤ ꯈꯤꯇꯪ ꯍꯟꯊꯔꯤꯅꯦ ꯍꯥꯏꯁꯦ ꯂꯣꯏꯔꯦ ꯄꯨꯡꯇꯥꯎ ꯇꯥꯎꯔꯦ ꯍꯥꯏꯁꯤꯅꯤ ꯃꯌꯥꯝꯁꯨ ꯉꯥ ꯐꯥꯅꯔꯤ ꯁꯣꯝꯗꯅ ꯑꯣ ꯍꯥꯟꯅ ꯌꯥꯝ ꯀꯜꯂꯝꯕ꯭ꯔꯥ ꯌꯥꯝ ꯍꯧꯖꯤꯛ ꯀꯔꯤꯁꯨ ꯆꯠꯇꯦ ꯉꯁꯤ ꯈꯔ ꯇꯠꯇ꯭ꯔꯣ ꯉꯔꯥꯡ ꯀꯟꯕꯅ ꯑꯣ ꯆꯠꯇꯦ ꯆꯠꯄ ꯅꯨꯡꯉꯥꯏꯇꯦꯕ ꯀꯟꯕꯅꯤꯅ Kamu kem mana ke? Kem phá kìa. Hey, sini ubu rồi hey. Cầm mà sao nè. Sini ngasi sing chầu cái mày am sing xe. Tàu này xe, ngã phá này xe. Hey, sa son da su am phá na đi. Am lắm.